Hello friends, kanagumna COVID vaccine first dose kapthokre haibagi certificate tu isagi phone sizinaduna download to pamlagadi sigi video asi adomgini aduna loidri fawo yengduna leibiyu. अहमद अदोंगी गूगल ब्राउजर हांगथोकपिरो अदुगा सुमायना नंबियुगो COWIN.gov.in ngakhtang leiro matungda akhoi COVID gi official page da yorani si ministry gi official website ni ko sije adu mathakta chingkhatpiro aduga sigi hangapan masu yekwa register or sign in yourself se sija nambirani ko next step sida phone number hangani phone number ji adomna hidak kapa matamda register tawgiba mobile number do adu oigadabani ko sija OTP get OTP da nambirani OTP ji server chinbadagi thengna lakpus yawni adu adum try tawbiyu adum soidana lakani si nambirani ko aduga mathang verify and proceed sidagidi loire adomgi account details loina baktholani reference ID secret code adagi sida maruina certificate se sizneba certificate se download togi haragadi certificate option sida dum taklo click tawbiro automatic oina matomda PDF ta download tawjarani aigidi hana download tawraga leire aduna tawdragasu yare adomgi sum sample gi wani thank you